Han Mamata Diamond Radio Channel gi crime update tabiri bising James Seguzam na taram nok chobolo na ne ko no na khurum jari nasisu tonga ba case kra puduna lakchari khwaidigi update oiba case ta Israel gi gebua hariba mafam asigi jaildagi spoon calling gaba spoon amana kothoga ekoi jail dagi na thoga makoi terrorist taruk na thoga chatki amaromda Palestine gi Mio singam nungai ba fau ki maram ni Israel amadi Palestine ani si yeng thinaba mayam no loina khangbire aduga Hamas na ka hauji su ngal rocket kap ki banga sidagi tha amagi mamang aduda su yam kanna rocket kap na bagi adugumba thodok adugi matang tha ni gi mamang aduda su yam kanna Hamas na kapsilaki ba aduga masigi tonga wafam sing kya laikre aduga Hamas na laidi mafam adu Israel attack to bagi wafam laikre ngasing arang so dumak thokli hauji gori bo wafam sida terrorist taruk asi yamna sathiba makoi taruk ase adubu matau karamna Israel gi jail asi manung digi nan thokli bano haibo wafam se yamna ngak po wafam maka prithvi gi miyam pono mono ori maruina Israel gi miyam na makoi gi Israel gi police singbu yam kariyam na bagi mong amada story matau karamna smai na tawri no haibagi mong da amarom da photo saitho matung da koi gi nongchup thangba Israel gi saruk ama gudugi jagada hariba miyoi sing si leire haiba pau funky hariba miyoi sing aduda tarukki manungda mari di yam thuna phagat khre masi manungda makhoi mari mapon chichupagi phadok pibe yauri haibadi life imprisonment pibe yauri aduga masi manungda makhoi mari phariba asi Muhammad al Arda aduga Yaqub Kadari aduga Zakira Zubedi amadi Muhammad Ardaha haiba makoi mari sini farise duga athuba matamda ani masu faragani haiba wafam sine du yam thuna Israel na photo chai thokpa madi makoi gi haisingba mayam ne hena khangbire Israel ngasimak akoi gi yamna sophisticated oiba koi lan gi khuju khulai camera saba duga makoi na saba polom camera lan gi khuju khulai India na fawba yam leiri haitare and sigumba yamna haising laba khucha hairaba masagi rocket mina kapsal kuma tamna ngak thok chana na bagi khulai fawba du ma saba lamdama mani so asuke matik haising mana mako yam thun hariba terrorist torke mrung du mari fare aduga ani so thu matam fagani haiba wafam se ori aduga yam ngak libadi surung ama sem libadu tha kaya changna samasna kolaga sem du surung adu dai tare samas calling ka du fangki bani na madu khaktana sem ki bani abse bathroom amadagi mako gi bondi sing na lady ba ka dugi bathroom dagi khaji tawraga jail dugi wall du lanthu oga wall dugi mamang da ko mama madu da phawdo ga haitare so ai screen makha da uchage masine sumna tawdana na thoki aduga yam nuai taba thawdo ga madasu ngasi India gi oina haitare Srinagar da ekoi gi policeman ama makhong na chalinge da tung dagi la lauba haitare ama khangna koi kaithel da nongmaina narumda amadi managanda mamai da kapsilamba aduga miyam ponomana yaningda ba phongdokre tungdagi ambush toroga makhutta kulai yaudraba matamda police orga sodum hatpadu miyamna nungai tabagi aduga hariba sigi video CCTV footage tagi yam kana viral ori amarom da irai numita thokiba India da yam nungai taba UP gi Biznor haina khangnaba mafam aduga railway side oina su tawba railway gi khoi track tu leiraga chatpham oina leiba aduga fawdo fawjin torkan da khoi school college chatpham leiba mi di kaya hena chanadaba mafam amada yam nungai taba handaki irai numita thokiba thodo ama khoi dalit nupi haijaba tare maming di panjara roige aduga dalit nupi se ma se kho player ni kho player se ma Maharashtra da pangthokpa kho gi aduguma match kaya da mana kya laukraba nupi amani hariba nupi se mahak interview ma khak thaba chatpani aduga interview thaba chatkibadagi halakte na torokanda mayunga paw phone bungam kidabade my phone switch off laikre madugi matung mai khongul li matamda magi railway track leriba du mafam da irab laptana magi chappal aduga mahaki mafimarol phibam chadana leiramba aduga magi maya haitare maya se hangto yengda police na maya su teme aduga rape kumba chatharangani ananu pidu imung manungi mi na di am kan haido police na di hauji phawbadi rape sathabagi khudam phangde haiba wafam hai aduga yamna nauriba case ama khak oibanina kari no haibadi khangmungamdri yamna ngakpa mamna case asida nu PVC ma interview yaururga halakpada magi friend amada phone taroga lai matamsi nungthel gi pung 3 taba matamdani
aduga pung ma wari sana sarga nungthil dani ahinga midanga natiko aduna railway gi tracks ma wari sar ga khoi gi phone da sum lak pani ada man hai pasai gi khangau dana hai tare phone da wari sana ring endu da please uncle mujhe छोड़ दो मुझे मर जाएगा मान हाइबो वर्ड्स मसी कनाना ताबा मसाई फ्रेंड दुना माय फोन कॉल द थाय कनानो करिनो कनानो हागे मान अंकल हाय ngahler ga phone du adu mut khre adu dagi magi friend duna mukhoi gi nupi du gi manak nak podai de leba mim da call tawe hari ba nupi smai smai to bu ai wari sana bani ma ko dong ti ba tok ma mali uncle mujhe छोड़ दो मुझे मर जाओगे हाय मान दमा हाय adu mai wa hai se adu haibadu tabani na mafam du chalam ta thibi on mama na dun haire es madu nu hairo de kholoi dan haide ko nang asna te nate ma khudong ti bam thok mali moi mayum mi de pom to bibiu haidana friend circle dun hai kan de mung gi mi la kan da koi gi la khibani hai adu matam du mana law khong ba to matam da hoji ki railway track ki mafam du de leriba UP gi koi gi biznor hariba mafam se railway gi track odai de leriba khun tari ba mi sing si hindu dharma satpa yam hoi ba duga nongthel pobo pung ahum ga tarak pasi khu yum da puja pat yamna to matam nupi du na law khong ba taraga su kare tare masak u ba na tamni na kainom di thokre na ga di khalaga lai khurum du ne hena luba adu masi lai khurum ba puja ge yam yam to gale adu maina nupi du na law khong ba torma ga su taram da ba ye ha ba police ki wani aduga mafam du mi khara chat pa wale nungthin pobo amada nupi du phibam sokna khara khamong song oi kari wai tawwa railway ge akhoi gi jaga amane ai mafam do ha phet uhanjage aduga hari ba mafam asugi mafam sidani aduga kaya mo gamna khudong thiram gani khudong charamo ha ba di mayam khala yengbiro aduga yam nungai tri di ngasai gi dalit nupi mo ore khokho player mo ore aduga mana uncle ai bu thado ai sibtare haiba mana hairamaga uncle haiduna di mi maming di khangdrabra uncle du khara mathak thongba mi mo orijala khokho player ai se dum mi ne lakna phana ba dingam dingam moi adubu mangon de hena ma pangan kan ba mi ama hena oibajala madu gi wafam duni hojik leri wafam se dubu UP gi hojik yogi gi sarkar da masi gi mihar pasing puthokpiu haidana yamna kana sathari nupi du gi chapal taramba aduga mafam adu da tiffin ma makum hangto lerami tiffin du kari purai no khangde mongsong du dang hatang nupi du lakna phana ba natra ijan mangan hona ba matam khadi changani adu mi chatpa khara wat na maram oir kanda hari base kana mata garim ta khangho da bagi mong amada lai masi matungda hojik leiri wafam se syringe amasu hidak makhal ma yawroga lerami hari syringe sina ngasai gi nupa du na ma mathanda kapibra natraga nupi du syringe kapsalibra tasena manupi du gi mayatik makai phuri ba masada dakpham leiriba aduga magi mangaksam gi chuni haitare maduna yesan bo oigani mangaksam je strangulation khutna de nataba khoi gi chuni na kan singaga hatpagi mong da maleram masini hauji phawbuda leiriba wafam se aduga hauji ki mana uncle mujhe छोड़ दो मुझे मर जाएगा हाइबा अदुना मसिगी वाफम सि लाइबनि करिनो हाइबा वाफम सिनी सो अदोम अदोंगी मुंग मनुंगदा सुमाइना इंटरव्यू यावबा चखिबनु पि मना सिगम खुदोंग थिबा थोदे अदोंगा वखलदा करि लेनि अयाम्बा इंडिया गे थोइबा थोदो वाथोक सिंग हाइतारे मसिगी वाफम सिंग सि साइट सिंग दे याम फंगी अदुगा मियामनदी खंगबसु यावी खंगदबसु यावी अखोइना तमजरिबा वाफम सिंग सिदे याम्बा पुनिंग लोक्सिंग ओइनानबा कक्तनि खंजननबा सिगुम मोंग सिंग सि तोबोरे मसि तोरगदि इन्वेस्टिगेशन करिनो पुलिस की रोल करिनो अदु इमुंग अमगी फैमिली की रोल सि करिनो हाइबा वाफम सिने याम्बा अखोइना थमजरिबा पांदमसि अदुगा मसिदा मतौ तमनबा नति अदु हुइ खंगदबदि यादे पृथ्वीदा थोलिबा थोदो वाथोक सिंग खंगबा मथौ ताइ मसिना हौगलगलिबा आंगांग सिने मरोइना करम नॉलेज ओइबा पोथोक अमदि करिगुम वाफम हाइबसे यावबगी हाइबसे खंगगा चटपगी अचौबा मरम अमखक लೈ मसिना हयेंग तुंगदा लाकु मतमदा आंगांग सिंगी मखोइगी कैरियर दा UPSC एग्जाम अमदि तोंगा तोंगानबा IT की एग्जाम मखन थारक मतमदा हेना सिगुमगी सिंगसे इंखलगिबन हासिंगदि याम कानाबो ओइगदोरिबनि सो याम नोंगाइजरे अथुब मतमदा हारिबा मिहारसिगिदमक्ता मरा लेबसिंग दंदी फंगबा ओइसनु ngasiगी क्राइम अपडेट हुमफुगा मंगा सुबा तांककी ani suba case haitare ngasigi thamjara matungda aroiba ahum suba case amamo miyamda tamjari aduga masi case si thamjadringe da Spain da hojiksi lamai chakpadagi Spain gi mafam ayamada koigi ching tabam pham sing khudong chadabadagi masa safagadaba mafam sing da yum hongdoktuna leinakre masi mathang yum amada koigi doctor amaleme doctor simaming Pravin Mehta kawi magi nupi Sudesi kawi aduga Pravin
doctor ni ma khoi gi mayum da su x-ray gi clinic ama su leiba aduga mahak masa mak chahi humpu mangarom suraba aduga mahak ki nupi chahi humpu ni thorum surabi aduga mahak ki macha nupi priyanka mayum pale aduga priyanka gi mapuroi ba sorop priyanka ma di sorop mama mapa gi manak ta lakhi icham chamna numi na sida kariguma wafam khara mama mapa leibani na maduwa awana hangjaru ge na macha nupi priyanka na mai nupa puro lai ahing lek Dr. Pravin Mehta ki machanupa amasule machanupa ki mamingna darpan kawi mahakti mafam adu da leite thabak tobagi atopa state ma da mak le asumni am nungai na lebe mumane adubu nongmadi ayuk ama hui yam khongami aduga hui khongda na tan hui du su pulami hui du kappoi lapoi storom lekai gi mina kedor janu moi mungchin hangai de ingo ta hogot pani hui jin kappale sin kari gi no na khalami matamadu da makoi mung manung da phone torom lekai gi umdang na bana phone tawbu matamda phone am thapairakte phone ring chale masi matung imung adu la thong thili thong thinma matamda thong asi lolami thong hangdok lamthi masi matung da police ta pau pi police laga mafam adu yengsin ki amadi thong du fakairaga police laga imung da changki police la imung da changganda imung manung du oirami ba fibam si x-ray gi ka adumakta da Dr. Mehta Pravin Mehta si thangna thindalaga asi bhaksang oina leram masi matung da drawing room amada changwada machanupi priyanka amadi mamak nupa sorop thangna thindalaga sira leram ahum subada Dr. Pravin gi nupi sudesi ma bedroom da sirga leram ki haibadi imung du da leriba mi mari se paktak nana hatlami kanana karigidama khangamti imung aduda huran chintiga mari leina ba oigadra haina yengma matam du imung du huran chintiga karigum amta du mari leina ramti haibdi poche imta phuki bagi thodok pale ramti masi matung da police na akoi bagi mafam da makoi mungi nungai na da bakhana chaina ba te tai report makoi khar khongalami khara chijalam kaisu thodok pale ramti adubu CCTV lekai da leba CCTV gi footage samade police na fanki madugi footage aduda thogdok adu haibadi ayuk tugi mangba ayuk adugi mamangi ahing maduda numidang pung taraga minute kun ga tare sidaida scooty ma thore helmet upi no pa ma changi makhoi gi yum gi mamang da khame imung da changira no pa sina thorok matam si pung tarama thoi ga minute nifu gi chang sai da ma thore masi thogdok adugi mangoi na ba numidang gi footage ni masi natana kari muramte masi matungda miyoi adu kanano haibasini police ki mathausi thirami kanano haiba khanglamte chaithoklammi police mi khuding hanglami sigumba scooty kanag lei sigumba timing sida laaga imung se sangisi kana oiramgani masi police ni yam kana takhalami asumna Faridabad ki mafam amna thokpa thodok sida police na kanna thigat padagi hairibadu CCTV footage to uriba mioi adu Mukesh Thakur kauba gym gi trainer amani haibase khangkiram gym gi trainer Mukesh Thakur karigidam ti mungsida laga haliba monna police na investigation to matamda Mukesh Thakur darpan hariba imungsida hinghauriba machanupa imungsigi machanupa siga mamahana bo ina tinabane makhoi anisi masi matungda police na adudi thogdok asina machanupa su yauna tori jala tongan ma police ki angle khara yengkirame masidagi Mukesh Thakur phana na bagi damakta thigatki Mukesh Thakur gi mayum da chatpa matamda Mukesh Thakur leiramthi adubu Mukesh Thakur gi yamna ngakpa mana mahakna confession se de iraga thamami Pravin Mehta Dr. Pravin Mehta ain halibasi yamna lan ba thabak amani ai gi asoi basina ai hingningdre ai tasena paisa yamna chinki paisa yam chinki besina maram orga ai hariba thabak ase aina sathage bane maram asina ai hariba thodo sigi ira laire haiba wafam sini aduna ai sunu ngai tabanina ai sai thanta phawba ai suicide to su yai haiba wafam se hairam magi yumgi akoi bade yengi gari gi so ma lerami gari so si aduga magi okogi maning da haitare gray machugi scooty imsu lerami scooty chi chap manarame akoi CCTV footage to ubaduga hingon gi akoi bade yang kana mahakna numitu da set pa mi thangna thinbada masada chonggi badu madugi furi ching adu yana khada tadan lerami aduga so du su I therami
gari dusu mana I teraga mi do thangna thilaga hat pani mi mari halak pani ma dui masadi senthrak idun gari da tabe gari da fau I teram thado si mahang ni habadi khangi adu mahak thi fang masa mathanda turen da song tharga siram lagadra aduga masa mathanda case asidagi thaidok na ma haijalan ma nga chat khrab jala mango da insin ba ma yaw jala kana na insilino khwaidigi nangna ba imung sida leiriba macha nu pa to masana gi insin ba jala mapa ga mama ga makhoi kari mari leina jano kari nungai ne dab le jano low in khol gi kari ge di macha nu pi su le rami dunadi macha nu pi ga adigi mapa nu pa si gyana dab jala masi tonga tonga menga che police ni yenga tha khara hoki madugi matung da Mukesh Thakur mahaksi Maharashtra gi mafam amada mahak leirame aduga Sirdi digi mahak leirame so Sirdi di mahak pharaga pur le yamna Faridabad ke police na mathau masak yam khangna cheneri mi do phare ohang pahange matamadu da mahakara thedok tajin tawna bo wafam sing adum hai man hati di haidraga su kari no ulei parai tawba moi case tu matung ina sumna palame asumna wahang pahang ba matung da mana paisa yamna sin madagi makoi mung da nongma makoi ni si gym da manau moi masana pai ton to majiga nongmala thengnaki madugi matung da marup oi ki friend oi ki nongmadi sum thaba ma chatpada makoi mung da changki yamna tangba khungup amasu imung du da lehawi paisa paiba aduga doctor su oire imung du da na ba su yengba la adagi khoi gi x-ray machine ga ju thame mana paisa yam paibo oina ui haibasini so imung sida ma paisa khar lor gadi mi ne mongoda yam thaujan ba paisa da ma machin khumbang amdraba hayeng pige hangchit pige haibham leitraba masina magi business karbar gym gi thabak sida puthabadagi topom khangtadra imung sida chalaga machan pa thomasu leite hangjanaraga changaga thanga paraga chak thilaga makhoi gi imung gi paisa sanal pa thamam du gi paisa sanal pa pura chakra lore ai achin ba ko masi ko kanaradi haidana thabak si tawkhibani haiba wafam sini adu mai wafam sida kadai phobo police na thajaga dori madudi mana thabak adu pangto pu orga ju imung adu gi sanal pa amata puram de why kari gi no ba pudris kari gi damakte imung adu gi sanal pa pudana chalibano wafam sini mahakti mara leire haidunu fare police ta changjarga leire aduga wafam sing manani haibasu haire adubu case asida atopa mi machena ramgadra haibasi police nu wahang amadi hangli mana sanalu papu dena salisi kari gino haibasi adubu case haibasi case ni madugi makha thiget pada police na kari go mamta fangbongam kide imung adu da sumna tagi hingauri badi machanu pa aton basini darpan adubu madi atopa state ta thabak torgo su lei numit adu su leite magi phone location yengi everything mokoi ni pau phone bakona ba marup obi wari sana bagi phone banatana numit adu da pau phone bakona badi leite masini so ngasi gi case ngasi tabiraga adongi thamoi de kari faubi loina ngasi gi di toidokpa Taliban gi update ngasi gi hapchadre makha tarak pade hena madugi update leirabadi adumak hamna hona jage so ngasi gi tangka ngasi tabiraga dongi thamoi de faubi rakpo wakhalondu comment amatang ibiramo loina na like amtang tobiramo adomna like amatang toba haibase adongi marup mapang oriba ponumak adonga puliba subscribe tawriba kanguda soidani makoi da recommend tawgodorin khara yamna hena tawjurde khoi hona zaman phangagadi makha duma leptanu hona jaraki ngasi thromatang solution jama yab logjari ponumak pu james sagur jamna khurum jari